ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯒꯦ꯫ ꯑꯩ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ꯫ ꯑꯩꯍꯥꯛꯅ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ 85ꯔꯛ ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯅ ꯃꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯋꯦꯅ ꯍꯥꯏꯖꯔꯒꯁꯨ ꯌꯨꯝꯗ ꯂꯩꯅ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯤꯟꯖꯦꯟꯠ ꯀꯦꯕ꯭ꯂꯤꯎ ꯑꯃꯒ ꯀꯣꯟꯅꯅ ꯊꯣꯛꯂꯛꯄ ꯏꯁꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯩ꯫ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯁꯤ ꯅꯨꯄꯤꯗ ꯁꯛꯇꯤ ꯁꯤꯟꯅꯕꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅ ꯅꯝꯅ ꯎꯠꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯌꯥꯝ ꯑꯐꯕ ꯋꯥꯅꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯃꯗꯨꯒꯤ ꯀꯃꯦꯟꯇꯦꯇꯔ ꯍꯥꯏꯖꯕ ꯇꯥꯔꯦ, ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯁꯤꯕꯨ ꯏꯃꯥ ꯀꯩꯊꯦꯜꯅꯤ, ꯆꯍꯤ 500 ꯁꯨꯔꯦ ꯍꯥꯏꯗꯅ ꯌꯥꯝ ꯁꯦꯡꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯇꯦꯛ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯒ꯭ꯔꯨꯞꯁꯤꯡꯅ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯩ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯁꯤꯒꯤ ꯃꯇꯥꯡꯗꯩꯁꯤꯗ ꯌꯥꯝ ꯂꯥꯟꯅ ꯏꯃꯥ ꯀꯩꯊꯦꯜ ꯑꯈꯪ ꯑꯍꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯁꯤꯡꯅ ꯏꯔꯛꯄꯗꯁꯨ ꯏꯃꯥ ꯀꯩꯊꯦꯜ, ꯑꯗꯒꯤ ꯑꯃ ꯁꯥꯍꯤꯇ꯭ꯌ ꯇꯧꯕ ꯑꯩꯈꯣꯏ ꯈꯣꯔꯤꯔꯣꯜ ꯁꯨꯕ ꯃꯤꯁꯤꯡꯅ ꯇꯧꯕꯁꯨ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯕꯨ ꯏꯃꯥ ꯀꯩꯊꯦꯜꯅ ꯍꯥꯏꯔꯛꯄꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯪꯖꯔꯛꯄ ꯍꯥꯏꯕꯗꯤ ꯑꯩꯗꯤ 1993 ꯐꯥꯎꯕꯗꯤ ꯑꯩ ꯃꯄꯥꯟꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯖꯔꯝꯃꯒ ꯑꯩ ꯁꯅꯊꯣꯡ ꯑꯣꯏꯅ ꯊꯥꯒꯤ ꯆꯦꯐꯣꯡꯈꯛ 94ꯗꯒꯤ ꯍꯧꯖꯔꯛꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯩꯈꯣꯏꯒꯤ 2008 ꯐꯥꯎꯕ ꯂꯦꯞꯇꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝꯗꯩꯅ ꯉꯁꯤ ꯐꯥꯎꯁꯤꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯇꯠꯇꯅ ꯍꯥꯏꯖꯗꯅ ꯑꯗꯨꯝ ꯂꯥꯛꯆꯕꯗꯤ ꯑꯩ ꯏꯊꯟꯗꯅꯦꯅ ꯑꯩ ꯈꯟꯖꯩ꯫ ꯀꯅꯥꯁꯨ ꯍꯥꯏꯕ ꯀꯩꯗꯧꯕ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯩꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯖꯥꯔꯗꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯕꯨ ꯅꯨꯄꯤ ꯀꯩꯊꯦꯜ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯕ, ꯈ꯭ꯋꯥꯏꯔꯝꯕꯟ ꯍꯥꯏꯗꯅ ꯇꯧꯕꯤꯕ ꯊꯦꯡꯅꯖꯩ꯫ ꯍꯥꯟꯅꯗꯤ ꯑꯣꯟꯊꯣꯛꯄ ꯇꯧꯔꯝꯃꯤ꯫ ꯑꯗꯣ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤꯁꯦ ꯑꯩꯈꯣই ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯕꯨ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯕꯨ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯔꯤꯕ ꯃꯁꯤꯕꯨ ꯆꯍꯤ 500 ꯁꯨꯔꯦꯅ ꯍꯥꯏꯍꯜꯂꯛꯏꯕ ꯃꯤ, ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯈꯪ ꯑꯍꯩ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯀꯟꯇꯤꯟꯖꯦꯟꯠꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯦꯕ꯭ꯂꯤꯎꯒ ꯁꯦꯝꯗꯅ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯨꯞ ꯑꯃ ꯊꯥꯗꯅ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯦꯕ꯫ ꯃꯣꯏꯅ ꯄꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯨꯗ ꯃꯤꯗꯤ ꯂꯥꯎꯊꯣꯔꯛꯄꯅꯦꯕ, ꯃꯤꯒꯤ ꯃꯄꯥꯟꯒꯤ ꯃꯤꯗꯨꯅ ꯍꯦꯛꯇ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯕ ꯁꯨꯝꯕ꯫ ꯑꯗꯒꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯉꯁꯤ ꯊꯥꯒꯠꯂꯤꯕ ꯑꯗꯨꯗꯁꯨ ꯑꯣꯟꯊꯣꯛꯄ ꯑꯩꯒ ꯂꯨꯅ ꯆꯥꯟꯅ ꯇꯧꯅꯖꯕ ꯑꯣꯖꯥꯁꯤꯡꯒꯁꯨ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ, ꯍꯦꯛꯇ ꯚꯥꯞꯅ ꯁꯥꯔꯒ ꯍꯥꯏꯖꯤꯟꯕꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯑꯗꯣ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ꯫ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤ ꯈꯔ ꯈꯪꯖꯅꯕ ꯍꯣꯠꯅꯖꯕ, ꯑꯗꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯅꯥꯠꯀꯤ ꯄꯔꯤꯡ ꯈꯔ ꯈꯪꯅꯅꯕ, ꯃꯁꯛ ꯈꯪꯖꯅꯕ ꯍꯣꯠꯅꯖꯕ, ꯑꯗꯨ ꯅꯠꯇꯅ ꯑꯩꯗꯤ ꯁ꯭ꯀꯣꯂꯥꯔ ꯑꯃꯁꯨ ꯅꯠꯆꯗꯦ꯫ ꯑꯗꯨꯕꯨ ꯁ꯭ꯀꯣꯂꯥꯔꯁꯤꯡꯅꯦꯅ ꯑꯩꯈꯣꯏꯅ ꯕꯦꯕꯥꯔ ꯇꯧꯖꯕꯁꯤꯡꯅꯁꯨ ꯁꯨꯝꯕ ꯃꯇꯥꯡꯁꯤꯗ ꯇꯨꯃꯤꯟ ꯂꯩꯕꯤꯕ, ꯑꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯣ ꯏꯇꯤꯍꯥꯁꯀꯤ ꯑꯣꯏꯕ ꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯃꯤꯠꯃꯥꯡꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯇꯅ ꯂꯥꯟꯂꯕ ꯋꯥꯐꯝꯒꯁꯨ, ꯂꯣꯖꯤꯀꯦꯜꯂꯤ ꯂꯥꯟꯒꯗꯕ ꯋꯥꯐꯝꯒꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯆꯨꯝꯕ ꯁꯥꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯅꯩ꯫ ꯑꯗꯣ ꯃꯁꯨꯝꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯔꯨ ꯑꯣꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯅꯤ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯍꯥꯏꯁꯤ ꯂꯝ ꯑꯃ ꯂꯩ ꯇꯥꯔꯗꯤ, ꯂꯩꯕꯥꯛ ꯑꯃ ꯂꯩ ꯇꯥꯔꯗꯤ ꯂꯩꯕꯥꯛꯇꯨꯒꯤ ꯀꯩꯊꯦꯜ ꯃꯄꯨꯡ ꯑꯣꯏꯕ ꯀꯩꯊꯦꯜ ꯃꯆꯥ ꯂꯝ ꯑꯃ ꯂꯩ ꯇꯥꯔꯗꯤ, ꯀꯩꯊꯦꯜ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯁꯚ꯭ꯌꯇꯥ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒ ꯂꯣꯏꯅꯔꯛꯀꯗꯕ ꯄꯣꯠꯁꯛꯅꯤ꯫ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯪꯂꯥ ꯍꯥꯏꯔꯤꯕꯁꯤ ꯃꯩꯇꯩꯅ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯅꯁꯨ ꯄꯥꯜꯂꯝꯃꯤ ꯍꯥꯏꯕ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯊꯦꯡꯅꯖꯩ꯫ ꯑꯗꯨ ꯃꯩꯇꯩꯁꯤꯡꯕꯨ ꯑꯃꯨꯛ ꯇꯟꯈꯥꯏꯔꯒ ꯑꯇꯣꯞꯄꯅ ꯑꯃꯨꯛ ꯄꯥꯟꯕꯒꯤ ꯋꯥꯔꯤꯁꯨ ꯊꯦꯡꯅꯩ꯫ ꯑꯗꯨ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ
ꯑꯩꯈꯣꯏꯒꯤ 33 AD ꯅꯤ ꯍꯥꯏꯔꯦ ꯍꯥꯏꯕꯤꯔꯦ ꯑꯏꯕ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ 33 AD ꯗꯨ ꯌꯥꯕꯤꯅꯤꯡꯗꯕ ꯈꯔ ꯊꯦꯡꯗꯔꯕ ꯃꯇꯝꯗ ꯑꯣꯏꯒꯅꯤ ꯇꯥꯛꯄꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯖꯈ꯭ꯔꯒ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯍꯥꯏꯔꯤꯕ ꯃꯩꯇꯩꯒꯤ ꯑꯍꯥꯟꯕ ꯏꯇꯤꯍꯥꯁꯀꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯤꯡ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯀꯤꯡꯗꯝꯁꯤ ꯅꯦꯁꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯜ ꯂꯤꯛꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯁꯤ 33 AD ꯗꯅꯤ ꯍꯥꯏꯔꯦ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯃ ꯑꯣꯏꯖꯈ꯭ꯔꯁꯅꯨ ꯃꯥꯅ ꯀꯪꯂꯥꯗ ꯈꯥꯕꯁꯤꯡ ꯆꯩꯈꯥꯏꯈ꯭ꯔꯒ ꯃꯩꯇꯩ ꯍꯥꯏꯕ ꯁꯤ ꯁꯦꯝꯒꯠꯂꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯣ ꯈꯥꯕꯁꯤꯡꯗꯤ ꯂꯩꯔꯝꯃꯤ ꯈꯥꯕ ꯂꯩꯔꯝꯕꯅꯤꯅ ꯈꯥꯕꯁꯤꯡꯒꯤ ꯃꯤꯌꯥꯝꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯤꯌꯥꯝꯗꯨꯒꯤ ꯀꯩꯊꯦꯜ ꯑꯃ ꯂꯩꯔꯝ ꯇꯥꯏ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯨꯌꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯝꯃꯤꯠꯂꯣꯟ ꯀꯧꯕ ꯑꯔꯤꯕ ꯄꯨꯌꯥꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯊꯣꯛꯂꯛꯈꯤꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯏꯔꯝꯃꯤ ꯑꯩ ꯆꯤꯟꯐꯥ ꯄꯨꯖꯗꯕꯅꯤꯅ ꯂꯥꯏꯔꯤꯛ ꯌꯦꯡꯉꯒ ꯑꯩ ꯄꯥꯖꯔꯤꯕꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯔꯝꯕꯟꯒꯤ ꯃꯇꯥꯡꯗ ꯂꯝꯃꯤꯠꯂꯣꯟꯗ ꯏꯔꯝꯃꯤꯕꯁꯤ ꯑꯩ ꯀꯣꯠ ꯇꯧꯖꯒꯦ ꯀꯣꯠ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯡꯕꯤ ꯆꯅꯨꯅ ꯂꯝꯂꯦꯟ ꯃꯂꯝꯈꯩꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯆꯥ ꯑꯊꯛ ꯃꯔꯥꯡ ꯀꯥꯏꯅ ꯌꯣꯜꯂꯤ ꯅꯣꯡꯃꯗꯤ ꯂꯥꯏꯌꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯁꯛ ꯂꯧꯔꯒ ꯅꯨꯡꯖꯦꯡꯕꯤ ꯆꯅꯨꯕꯨ ꯂꯛꯅꯕꯗ ꯃꯥꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯂꯝꯕꯤꯗ ꯆꯠꯄ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅ ꯂꯝꯗꯟꯗꯨꯅ ꯂꯦꯞꯇꯨꯅ ꯀꯨꯝꯃꯩꯒꯨꯝ ꯌꯦꯡꯅꯈꯤ ꯍꯥꯏꯕꯒꯤ ꯃꯐꯝ ꯑꯗꯨ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯧꯅꯈꯤ ꯍꯥꯏꯕꯅꯤ ꯃꯐꯝꯁꯤꯗ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯋꯥꯍꯩꯗ ꯂꯥꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯍꯥꯏꯕꯅꯤ ꯀꯩꯊꯦꯜ ꯑꯃꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯍꯥꯏꯁꯤ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯅꯨꯄꯤꯁꯤꯡ ꯈꯛꯇꯒꯤ ꯑꯦꯐꯤꯌꯔꯁ ꯑꯣꯏꯕꯁꯦ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯡꯒꯤ ꯃꯆꯠꯅꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯅꯨꯄꯥꯅ ꯀꯩꯊꯦꯜ ꯊꯣꯛꯄꯗꯤ ꯂꯥꯏꯔꯅ ꯀꯩꯊꯦꯜ ꯀꯥꯕ ꯐꯥꯎꯕ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯃꯥꯡ ꯐꯥꯎꯗ ꯅꯨꯄꯥꯅ ꯀꯩꯊꯦꯜ ꯀꯌꯥ ꯀꯥꯟꯅꯔꯝꯗꯦ ꯍꯥꯏꯕ ꯋꯥꯔꯤ ꯇꯝꯕꯤꯔꯝꯕ ꯑꯍꯟꯁꯤꯡ ꯊꯦꯡꯅꯖꯩ ꯋꯥꯔꯒꯤ ꯃꯇꯨꯡꯗ ꯈꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯁꯣꯔꯤ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯛꯑꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯙꯀꯥꯗ ꯀꯔꯤꯗ ꯂꯥꯏꯔꯤꯛꯀ ꯇꯝꯕ ꯆꯠꯂꯕ ꯃꯇꯝꯗ ꯃꯁꯥ ꯅꯥꯟꯅ ꯙꯀꯥ ꯁꯝꯀꯛ ꯀꯥꯏꯅꯒ ꯇꯧꯅꯔꯒ ꯀꯩꯊꯦꯜꯒ ꯈꯔ ꯀꯣꯏꯕ ꯊꯣꯛꯂꯛꯄ ꯅꯠꯇꯅ ꯅꯨꯄꯥꯅ ꯀꯩꯊꯦꯜ ꯄꯣꯠ ꯂꯩꯕ ꯐꯥꯎ ꯆꯠꯅꯔꯝꯗꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯑꯣꯏꯁꯅꯨ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯑꯣꯏꯁꯅꯨ ꯀꯩꯊꯦꯜ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯦꯐꯤꯌꯔꯁꯅꯤ ꯅꯨꯄꯤꯅ ꯀꯩꯊꯦꯜ ꯐꯝꯕ ꯅꯨꯄꯤ ꯀꯩꯊꯦꯜ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯁꯨ ꯅꯨꯄꯤꯁꯤꯡꯒꯤꯅ ꯐꯝꯕꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ 1920ꯗ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯤꯇꯤꯁꯅ ꯂꯩꯔꯕ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯁ꯭ꯇꯦꯠ ꯗꯔꯕꯥꯔꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯗ ꯇꯦꯛꯁ ꯑꯃ ꯏꯝꯄꯣꯖ ꯇꯧꯕꯒꯤ ꯋꯥꯍꯧꯗ ꯅꯨꯃꯤꯠ 15ꯅꯤꯔꯣꯝ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ 2ꯔꯣꯝ ꯀꯩꯊꯦꯜ ꯀꯥꯕ ꯂꯦꯞꯈꯤ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯅ ꯃꯗꯨꯒꯤ ꯃꯔꯛꯁꯤꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏꯒꯤ ꯄꯔꯦꯡ ꯍꯧꯖꯤꯛꯁꯨ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ 10 ꯍꯟꯕ ꯆꯍꯤ 30 ꯁꯨꯔꯕ ꯑꯍꯟꯁꯤꯡꯅ ꯋꯥꯍꯦꯡꯕꯝꯒꯤꯁꯦ ꯅꯤꯄꯥ ꯀꯩꯊꯦꯜ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯕꯅꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯗꯔꯕꯥꯔꯒꯤ ꯃꯦꯝꯕꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯉꯒ ꯅꯨꯄꯥꯁꯤꯡꯅ ꯀꯩꯊꯦꯜ ꯐꯝꯃꯦꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯐꯝꯗ꯭ꯔꯤꯉꯩ ꯀꯩꯊꯦꯜ ꯂꯦꯞꯄ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯁꯔꯀꯥꯔꯒ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯀꯩꯊꯦꯜ ꯐꯝꯕ ꯍꯧꯔꯛꯑꯒꯁꯨ ꯅꯨꯄꯥꯁꯤꯡꯅ ꯀꯩꯊꯦꯜꯗꯣ ꯑꯗꯨꯝ ꯐꯝꯈ꯭ꯔꯦꯕ ꯑꯗꯨꯗꯩꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟꯒꯤ ꯀꯩꯊꯦꯜꯁꯤꯗꯩꯗ ꯀꯩꯊꯦꯜ ꯑꯅꯤ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯃꯅ ꯅꯨꯄꯥꯁꯤꯡꯅ ꯐꯝꯕ ꯑꯃꯅ ꯅꯨꯄꯤꯁꯤꯡꯅ ꯐꯝꯕ ꯂꯩꯔꯕꯅꯤ나 ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜ ꯍꯥꯏꯗꯅ ꯑꯗꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯤꯄꯥ ꯀꯩꯊꯦꯜ ꯍꯥꯏꯗꯅ ꯈꯪꯅꯔꯛꯈꯤꯕꯅꯦꯕ ꯑꯁꯨꯝ ꯈꯪꯅꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯆꯍꯤ 69 ꯃꯊꯪ ꯆꯍꯤꯗꯩꯗꯤ 70 ꯆꯪꯗꯣꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯂꯩꯗꯨ ꯑꯣꯏꯔꯛꯑꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯐꯥꯎꯗ ꯑꯍꯟꯁꯤꯡꯅ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯍꯥꯏꯕ ꯅꯤꯄꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯏꯝꯐꯥꯜꯒꯤ ꯁꯍꯔꯒꯤ ꯀꯩꯅꯣꯁꯤ ꯆꯥꯎꯈꯠꯂꯛꯄ ꯁꯤꯒꯤ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯃꯔꯝꯗ ꯑꯩꯅ ꯊꯤꯖꯤꯟꯖꯔꯒ ꯑꯩ ꯈꯪꯖꯕ ꯈꯔ ꯐꯪꯖꯕꯁꯤꯡꯁꯨ ꯌꯥꯝ ꯊꯝꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯪꯒꯥꯜ ꯕꯖꯥꯔ ꯍꯥꯏꯅ ꯈꯟꯅꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯋꯦꯜ ꯕꯖꯥꯔ ꯍꯥꯏꯕ ꯑꯩꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯍꯥꯏꯅ ꯈꯪꯅꯔꯤꯁꯤꯗ ꯁꯗꯔ ꯕꯖꯥꯔ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯀꯩꯊꯦꯜ ꯑꯅꯤꯁꯤꯁꯨ ꯊꯪꯒꯥꯜ ꯕꯖꯥꯔꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯑꯋꯥꯡ ꯗꯨꯀꯥꯟ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ
ꯑꯗꯒꯤ ꯁꯣꯝꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔꯁꯤꯅ ꯃꯈꯥ ꯗꯨꯀꯥꯟ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯍꯟꯁꯤꯡ ꯍꯧꯖꯤꯛꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ 10 ꯀꯨꯟ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯆꯍꯤ ꯍꯧꯖꯤꯛ ꯃꯔꯐꯨꯗꯔꯥ 90 ꯇꯥꯜꯂꯛꯑꯕ ꯑꯍꯜꯁꯤꯡꯅ ꯑꯋꯥꯡ ꯀꯩꯊꯦꯜ ꯑꯋꯥꯡ ꯗꯨꯀꯥꯟ ꯃꯈꯥ ꯗꯨꯀꯥꯟ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯊꯦꯡꯅꯕꯤꯒꯅꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯊꯣꯂꯛ ꯍꯥꯟꯅ ꯃꯦꯛꯁꯋꯦꯜ ꯕꯖꯥꯔ ꯍꯥꯏꯔꯝꯕꯅꯤ ꯊꯪꯒꯥꯜ ꯕꯖꯥꯔꯁꯤꯅ ꯄꯥꯎꯅꯥ ꯕꯖꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯗꯔ ꯕꯖꯥꯔ ꯍꯥꯏꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ BT ꯔꯣꯗꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯆꯨꯞ ꯔꯣꯗ ꯂꯝꯕꯤ ꯍꯥꯏꯗꯅ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯑꯀꯥꯟꯗ ꯀꯥꯡꯆꯨꯞꯇ ꯏꯁꯤꯡꯒꯤ ꯁꯄ꯭ꯂꯥꯏꯒꯤ ꯀꯔꯤꯒꯤ ꯁꯦꯝꯒꯠꯂꯀꯥꯟꯗ ꯈꯪꯅꯔꯝꯕꯅꯤ ꯃꯁꯤꯕꯨ BT ꯔꯣꯗ ꯑꯗꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯊꯪꯒꯥꯜ ꯕꯖꯥꯔ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤꯕꯁꯤ 1857ꯒꯤ ꯁꯤꯄꯣꯏ ꯃꯨꯇꯤꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯄꯣꯏ ꯃꯨꯇꯤꯅꯤꯒꯤ ꯁꯦꯟꯇꯤꯅꯔꯤ ꯆꯍꯤ 100 ꯁꯨꯕ ꯆꯍꯤ 1957ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯊꯧꯔꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯋꯦꯜ ꯕꯖꯥꯔꯕꯨ ꯊꯪꯒꯥꯜ ꯕꯖꯥꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯗꯔ ꯕꯖꯥꯔꯕꯨ ꯄꯥꯎꯅꯥ ꯕꯖꯥꯔ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯔꯝꯕꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯔꯝꯕꯟꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯅꯥꯃꯠꯇꯅ ꯁꯣꯛꯇꯅ ꯃꯥꯒꯤ ꯃꯁꯥ ꯃꯔꯦꯡ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯐꯟꯗꯣꯛꯂꯛꯄꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛ ꯂꯝꯗꯝꯁꯤꯗ ꯑꯟꯗ꯭ꯔꯣ ꯀꯩꯊꯦꯜ ꯀꯔꯤ ꯌꯥꯎꯅ ꯀꯩꯊꯦꯜ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯂꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯩꯊꯦꯜ ꯐꯩꯗꯥꯄꯨꯡ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯊꯪꯒꯥꯜ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯊꯨꯗꯅ ꯍꯥꯠꯈ꯭ꯔꯤꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯍꯤꯗ ꯃꯤꯅꯥꯔ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯁꯅꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯀꯩꯊꯦꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯀꯪꯂꯥꯒꯤ ꯈꯥꯒ ꯋꯥꯡꯒꯗ ꯈꯥ ꯀꯩꯊꯦꯜ ꯋꯥꯡ ꯀꯩꯊꯦꯜ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗꯗꯤ ꯃꯄꯥꯟꯒꯤ ꯃꯤꯒ ꯁꯝꯅꯕ ꯍꯧꯔꯦ ꯈꯥꯒꯤ ꯂꯟꯐꯥ ꯂꯩꯔꯦ ꯑꯗꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯃꯄꯥꯟꯒꯤ ꯃꯤꯒ ꯁꯝꯅꯕ ꯍꯧꯔꯛꯑꯕꯅꯤꯅ ꯃꯗꯨꯒꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯌꯥꯕ ꯄꯨꯟꯕ ꯌꯥꯕ ꯀꯩꯊꯦꯜ ꯁꯦꯝꯒꯠꯂꯛꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯖꯣꯅꯣꯁꯇꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯡ ꯕꯦꯄꯥꯔꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯡ ꯂꯩꯔꯝꯃꯤ ꯃꯁꯤ ꯋꯥꯔꯜ ꯖꯤꯑꯣꯒ꯭ꯔꯥꯐꯤꯅ ꯃꯈꯣꯏꯒꯤꯗ ꯐꯣꯡꯕ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁꯤꯡꯗ ꯑꯗꯨꯝ ꯃꯗꯨ ꯈꯨꯗꯝꯅꯤ ꯑꯗꯣ ꯃꯐꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯩꯗꯥꯄꯨꯡ ꯁꯅꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯀꯧꯔꯒ ꯐꯩꯗꯥꯄꯨꯡ ꯍꯥꯏꯁꯤꯅ ꯀꯩꯅꯣꯗ ꯃꯁꯤ ꯀꯩꯊꯦꯜꯁꯪ ꯂꯩꯔꯝꯕ ꯅꯠꯇꯦ ꯕꯦꯄꯥꯔꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯪ ꯁꯥꯗꯅ ꯃꯈꯣꯏꯒꯤ ꯋꯥꯅ ꯁꯪ ꯁꯥꯗꯅ ꯐꯣꯞ ꯍꯥꯗꯅ ꯇꯧꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯇꯝꯗꯨꯗꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯃꯧ ꯑꯅꯧꯕꯤꯅ ꯀꯩꯊꯦꯜ काबगी चटनबी मचत लेरमदे मणिपुर अखोइना खंगकप फाउदा मौ मियाई चल्लबा मियाई लांजिल्लबा चही लांजिल्लबा कैनोसिंगना मौसिंगदना अहन नुपीसिंगदना कैथेल कारमी ngasiगी अखोइगी बौना हामनसु हेक्ता थोगा कैथेल फंबगी मचतसु अखोइगी द लेरमदे लेसाबिना कैथेल थोकपसु कैथेल थोकपदी लायरदना ममासिंग अदगी मचे मने मंदोनसिंग यावदना लेसाबिजिंगना कैथेल काबसु अखोइना खंगप मतम बाउदा चनरमदे अदो अखोइगी खाक वांग कैथेल सेमर मतुंगदा अखोइ सना कैथेल फैदापुंगसी अखोइगी युमफम दौना परेंग थोंगटलगा लेरमने मदैदा अखोइगी मैतै इमा इबेल सिंगना मकोकता साइरुक खंगदे थुमुक खंगदे अखोइगी करी हाइते लुकमाई खंगदे पुरगा लाकपदु ngसाइगी अखोइगी थोंगलिबा जगासिंगदुदा थारगा अखोइगी पोचै योनरमी हाइना सना कैथेल फैदापुंग हाइदना खंगनगिबनी मदुगी कैथेलगी मफम सिदैसा अखोइगी कैनोसिना अखोइगी ब्रिटिशना अखोइ मणिपुर खुदुम चल्लकांदा अखोइगी फारसी तौग्रे अखोइगी हेंग तौदना अखोइगी अथौबा बीर टिकेंद्रजीत थंगाल जनरल हारखब मतुंग काइनाथंग अखोइगी चही कुलुमदोगी मतुंग अखोइगी 1914 बाउबा हुजिकी फैदापुंगी अतोंबसिंग दु लेरमी कैथेनदी मतंगी मतुंगिना दुम मुटखरे अखोइगी मदु मरु ओइना मैतैगी अथौबा जुबराज अमगा अखोइगी थंगाल जनरल गा मतमदुगी मियामना याम नुक्सिदबा मखोइबो हेक्तम लेबाक मियाम ममांगदा ब्रिटिशना तौगे मतागुमना हातखिबा अदुना मरम ओइरगा अखोइ कैनो तौरमबा याय कैथेल अदुम फमगिदबा याय हाइरिबा सना कैथेल फैदापुंगदा लेरमबा
ꯄꯨꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯡꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝꯒꯤ ꯃꯑꯣꯡꯗ ꯁꯥꯡꯅ ꯁꯥꯡꯅ ꯊꯣꯟꯕꯁꯤꯡꯗꯣ ꯑꯩꯈꯣꯏ 1914ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯖꯨꯟ ꯊꯥꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯇꯦꯝꯈꯥꯏꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯔꯝꯕꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯩꯅ 70s ꯑꯗꯨꯋꯥꯏꯗꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯔꯤꯇꯤꯌꯔ ACS ꯑꯣꯐꯤꯁꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯁꯥꯝꯒꯤ ꯑꯃꯅ ꯑꯩꯈꯣꯏ 80s ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯕ ꯊꯦꯡꯅꯔꯛꯇꯦ ꯍꯥꯏ ꯑꯩꯅ ꯃꯗꯨ ꯆꯨꯝꯃꯝꯕ ꯌꯥꯏ ꯑꯩꯗꯤ 1970sꯒꯤ ꯃꯇꯝꯗꯗꯤ 71ꯗꯒꯤ ꯑꯩꯗꯤ 93 ꯐꯥꯎꯕꯁꯤ ꯂꯪꯕꯩꯗ ꯑꯗꯨꯝ ꯂꯩꯖꯔꯛꯇꯅ ꯃꯇꯝꯗꯨꯗ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯖꯍꯧꯗ꯭ರೆ ꯂꯩꯖꯔꯝꯕ ꯑꯣꯏꯇꯥꯔꯗꯤ ꯈꯪꯒꯗꯧꯅꯤ ꯃꯌꯥꯡꯒꯤ ꯀꯨꯂꯤ ꯀꯨꯅꯥꯏ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯁꯤꯐꯥꯏ ꯅꯨꯡꯚꯥꯏꯁꯤꯡꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯏꯃꯥ ꯍꯥꯏꯗꯒꯤ ꯃꯣꯏꯅ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎꯗꯧꯅ ꯏꯃా ꯀꯩꯊꯦꯜ ꯍꯥꯏꯗꯅ ꯇꯧꯈꯤꯕꯅꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ हिस्टोरिक ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯒ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯕ ꯑꯗꯨꯝꯕ ꯀꯩꯊꯦꯜ ꯑꯃꯅꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯑꯇꯣꯞꯄ ꯊꯪꯒꯥꯜ ꯕꯖꯥꯔꯁꯨ ꯊꯣꯛꯆꯔꯛꯁꯅꯨ BT ꯔꯣꯗꯁꯨ ꯊꯣꯛꯆꯔꯛꯁꯅꯨ ꯄꯥꯎꯅꯥ ꯕꯖꯥꯔꯁꯨ ꯊꯣꯛꯆꯔꯛꯁꯅꯨ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜ ꯍꯥꯏꯕꯗꯨ ꯅꯤꯄꯥ ꯀꯩꯊꯦꯜ ꯍꯥꯏꯕ ꯑꯃ ꯊꯣꯛꯂꯛꯈꯤꯕꯗꯒꯤꯅꯤ ꯀꯅꯥꯅꯣ ꯃꯔꯨꯞ ꯑꯃꯅꯗꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯊꯥꯒꯠꯆꯕꯗꯨꯗ ꯌꯥꯝꯅ ꯅꯤꯄꯥ ꯀꯩꯊꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ 80 ꯐꯥꯎꯕ ꯇꯧꯔꯝꯃꯤ ꯑꯗꯩ ꯃꯨꯠꯈ꯭ꯔꯦ ꯀꯥꯏꯅꯒ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯋꯥꯍꯦꯡ ꯂꯩꯀꯥꯏꯒꯤ ꯄꯔꯦꯡꯒꯤ ꯅꯤꯄꯥ ꯀꯩꯊꯦꯜꯁꯤꯗ ꯅꯨꯄꯤ ꯑꯃꯐꯥꯎ ꯐꯝꯃꯝꯗꯦ ꯑꯩꯈꯣꯏ ꯈꯪꯖꯍꯧꯏ ꯑꯩꯈꯣꯏ ꯎꯖꯍꯧꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯑꯍꯜ ꯂꯃꯟ ꯀꯌా ꯑꯃ ꯂꯩꯔꯝꯈꯤꯅꯤ ꯅꯤꯄꯥ ꯀꯩꯊꯦꯜ ꯍꯥꯏꯔꯒ ꯋꯥꯍꯦꯡ ꯂꯩꯀꯥꯏꯒꯤ ꯄꯔꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯅꯝꯕꯨꯜ ꯃꯌꯥꯒꯤ ꯄꯔꯦꯡꯁꯤ ꯈꯪꯅꯕ ꯑꯗ ꯅꯤꯄꯥ ꯀꯩꯊꯦꯜ ꯍꯥꯏꯕ ꯑꯃ ꯈ꯭ꯋꯥꯏꯔꯝꯕꯟꯗ ꯊꯣꯛꯂꯛꯈꯤꯕꯗꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯅꯨꯄꯤ ꯀꯩꯊꯦꯜ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯀꯩꯊꯦꯜ ꯂꯣꯏꯅꯃꯛ ꯅꯨꯄꯤꯒꯤ ꯑꯦꯐꯤꯌꯔꯁꯗꯤ ꯅꯨꯄꯤ ꯀꯩꯊꯦꯜ ꯉꯥꯛꯇꯅꯤ ꯑꯗ ꯑꯇꯩ ꯂꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄꯗ ꯃꯤꯖꯣꯔꯥꯝꯗ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯥꯁꯤꯡ ꯐꯝꯕ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯛꯏ ꯃꯤꯖꯣꯔꯥꯝꯗ ꯑꯩꯃꯇꯝ ꯈꯔ ꯊꯦꯡꯈꯥꯡ ꯑꯅꯤꯔꯛꯇ ꯂꯩꯖꯔꯛꯏ ꯑꯍꯥꯟꯕꯗ ꯅꯨꯄꯤ ꯉꯥꯛꯇ ꯐꯝꯃꯒꯁꯨ ꯅꯨꯄꯥꯁꯤꯡꯁꯨ ꯅꯨꯄꯤ ꯃꯔꯛꯇ ꯑꯗꯨꯝ ꯐꯝꯕ ꯊꯦꯡꯅꯖꯔꯛꯏ ꯑꯇꯩ ꯑꯁꯥꯝꯒꯤ ꯀꯩꯊꯦꯜꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯒꯤ ꯀꯣꯍꯤꯃꯥꯗ ꯀꯔꯤꯗꯁꯨ ꯅꯨꯄꯥꯁꯤꯡ ꯐꯝꯕ ꯊꯦꯡꯅꯖꯔꯛꯏ ꯑꯗ ꯍꯥꯟꯅꯗꯒꯤ ꯐꯝꯃꯛꯄ꯭ꯔꯥ ꯐꯝꯃꯛꯇꯕ꯭ꯔꯥ ꯐꯝꯃꯛꯑꯝꯒꯅꯤ ꯊꯥꯖꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯗ ꯅꯨꯄꯥꯁꯤꯡ ꯃꯇꯝ ꯑꯃ ꯎꯔꯝꯃꯤ ꯃꯌꯥꯡꯒ ꯍꯦꯛ ꯐꯝꯖꯤꯟꯕ ꯀꯩꯗꯧꯕ ꯎꯔꯝꯃꯤ ꯑꯗꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯍꯧꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯅꯔꯛꯄꯤꯗꯨ ꯉꯥꯛꯑꯒ ꯊꯝꯕꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯈ꯭ꯋꯥꯏꯔꯝꯕꯟꯒꯤ ꯃꯁꯥꯗ ꯀꯩꯊꯦꯜ ꯅꯝꯕꯔ 1 2 ꯂꯤꯟꯊꯣꯏ ꯉꯝꯕꯤ ꯑꯗꯨ ꯍꯥꯏꯕꯗꯨꯅ ꯑꯇꯣꯞꯄ ꯑꯃꯅꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯑꯣꯏꯒꯗꯕꯅꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯕꯨ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯕꯁꯤ ꯂꯥꯜꯂꯤ ꯃꯗꯨꯒꯤ ꯌꯥꯅꯤꯡꯗꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯏꯔꯩꯀꯥꯏꯒꯤ ꯏꯅꯥꯎ ꯑꯃꯅꯗꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯉꯥꯡꯕꯤꯒꯅꯨ ꯍꯥꯏ ꯃꯁꯤ ꯑꯩ ꯍꯥꯏꯗ ꯌꯥꯗꯗꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯀꯔꯤꯗꯒꯤ ꯇꯧꯔꯒ ꯑꯆꯧꯕ ꯄ꯭ꯔꯤꯊꯤꯕꯤꯅ ꯎꯔꯤꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯡꯉꯕ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯣꯏꯅꯔꯛꯑꯕ ꯀꯩꯊꯦꯜ ꯑꯃꯕꯨ ꯍꯦꯛꯇ ꯆꯍꯤ 500 ꯈꯛꯇꯪ ꯉꯥꯏꯔꯤ ꯀꯥꯏꯅ ꯆꯍꯤ 500 ꯁꯨꯔꯦ ꯀꯥꯏꯅ ꯑꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟꯁꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯂꯥꯝꯕ ꯃꯩꯗꯤꯡꯉꯨ ꯆꯂꯥꯝꯕ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯅꯤꯡꯊꯧ ꯆꯂꯥꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ 1545ꯇꯒꯤꯅ 1562 ꯐꯥꯎꯕ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧꯅꯤ ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯤꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯅꯨꯡ ꯑꯃ ꯌꯨꯡꯅꯅꯕ ꯑꯣꯏꯅꯥꯝꯒꯤ ꯆꯤꯡꯗꯒꯤ ꯅꯨꯡ 2 ꯌꯨꯡꯉꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯗꯣ ꯑꯩꯈꯣꯏꯒꯤ ꯒꯔꯤꯕ ꯅꯤꯋꯥꯖ ꯃꯍꯥꯔꯥꯖꯒꯤ ꯍꯥꯛꯇꯛꯇ ꯉꯁꯤꯒꯤ ꯃꯍꯥꯕꯂꯤ ꯊꯥꯀꯨꯔꯒꯤ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯑꯁꯦ ꯁꯥꯅꯕ ꯆꯤꯡꯁꯤꯟꯕꯒꯤ ꯔꯦꯀꯣꯔꯗꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯆꯩꯊꯥꯔꯣꯟ ꯏꯁꯝ ꯁꯝꯅ ꯆꯩꯊꯥꯔꯣꯟ ꯀꯨꯝꯕꯥꯄꯗꯁꯨ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯆꯂꯥꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯡꯊꯧ ꯆꯂꯥꯝꯕ 1545ꯇꯒꯤꯅ 1562 ꯐꯥꯎꯗ ꯄꯥꯜꯂꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯆꯂꯥꯝꯕꯁꯦ ꯁꯤꯒꯤ ꯃꯇꯝ ꯐꯥꯎꯗꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟꯁꯦ ꯃꯤ ꯌꯥꯝ ꯇꯤꯜꯂꯝꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯖꯕꯅꯦꯕ ꯃꯁꯤ ꯂꯣꯖꯤꯀꯦꯜꯂꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟꯒꯤ ꯃꯇꯥꯡꯗ ꯄꯪꯍꯥꯏ ꯍꯥꯏꯗꯤ
ꯃꯄꯥꯟꯒꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯍꯥꯏꯔꯒ ꯇꯧꯔꯤꯅꯦꯕ ꯅꯣꯏ ꯀꯃꯥꯏꯅ ꯁꯤ ꯏꯃꯥ ꯀꯩꯊꯦꯜ ꯀꯧꯏ ꯀꯩꯅꯣꯁꯤꯡꯅ ꯑꯗꯨ ꯆꯍꯤ 500 ꯁꯨꯔꯕꯅꯤ ꯒꯥꯏꯁꯦ ꯃꯄꯥꯟꯒꯤ ꯃꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯑꯈꯪ ꯑꯍꯩ ꯁꯥꯕ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯑꯃꯅ ꯍꯥꯏꯈ꯭ꯔꯒ ꯇꯧꯔꯤꯅꯦꯕ ꯁꯨꯝꯕꯁꯦ ꯌꯥꯅꯤꯡꯗꯦ ꯃꯁꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯅꯤꯄꯥ ꯀꯩꯊꯦꯜ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯈ꯭ꯋꯥꯏꯔꯝꯕꯟꯗꯪ ꯍꯥꯏꯕꯗ ꯅꯨꯄꯤ ꯀꯩꯊꯦꯜ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯤꯄꯥ ꯀꯩꯊꯦꯜ ꯍꯥꯏꯕ ꯑꯃꯗꯨ ꯑꯩꯈꯣꯏ ꯋꯥꯍꯦꯡ ꯂꯩꯀꯥꯏꯒꯤꯁꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯅꯤꯄꯥ ꯀꯩꯊꯦꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯐꯥꯎ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯒꯤ ꯃꯇꯨꯡꯗꯗꯤ ꯈꯪꯅꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ 10 4 5 ꯍꯟꯕ ꯍꯧꯖꯤꯛ ꯆꯍꯤ 90ꯒ ꯁꯨꯖꯤꯜꯂꯛꯑꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯍꯧꯖꯤꯛ ꯋꯥꯍꯦꯡ ꯂꯩꯀꯥꯏꯒꯤ ꯄꯔꯤꯡꯁꯦ ꯅꯤꯄꯥ ꯀꯩꯊꯦꯜ ꯑꯗꯒꯤ ꯊꯪꯒꯥꯜ ꯕꯖꯥꯔꯕꯨꯅ ꯑꯋꯥꯡ ꯗꯨꯀꯥꯟ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯌꯥꯝꯅ ꯂꯩ ꯗꯨꯀꯥꯟ 4 5 ꯈꯛ ꯁꯥꯔꯒ ꯍꯧꯔꯛꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯋꯦꯜ ꯕꯖꯥꯔ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯁꯗꯔ ꯕꯖꯥꯔ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔ ꯒꯥꯏꯁꯦ ꯗꯨꯀꯥꯟ 4 5 ꯈꯛ ꯁꯥꯔꯒ ꯍꯧꯔꯛꯈꯤꯕꯅꯦꯕ ꯆꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯍꯥꯏꯁꯤꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃ ꯍꯣꯡꯉꯩ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧ ꯊꯥꯒꯧ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯛꯄꯤ ꯄꯔꯤꯡꯗ ꯅꯨꯡꯁꯤꯖꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯕ ꯑꯣꯏꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯍꯥꯏꯒꯗꯧꯅꯤ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯒꯗꯧ ꯅꯠꯇꯦ ꯃꯁꯤꯒꯨꯝꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯕꯨ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜꯕꯨ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯂꯥꯟꯕꯨꯁꯨ ꯏꯃꯥ ꯂꯥꯟ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯐꯦꯁꯕꯨꯛꯇ ꯀꯃꯦꯟ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯁꯨ ꯂꯥꯜꯂꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯅꯤ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯖꯔꯅ ꯁꯥꯡꯉꯦ ꯃꯤꯅꯤꯠ 10 ꯍꯦꯜꯂꯦ ꯑꯗꯨ ꯃꯁꯤ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯈꯨꯔꯨꯝꯖꯔꯤ